Indian Armygi uniform Setpa Kuki Militant ani Naga village volunteer singa Nongmei Kapnabda Sire Hanatat Korna Tador Patzerol Amanhai Tazaba Yabapao Amagi Matung na Indian Army number Koi uniform Selalaga Oki narco terrorist Potokusin Tawatanatana Kul district Mulam Kulmanakta Matau Tawdura Laiba Naga village volunteer singa Landa Hanki Haibakang Mungamde Ahan Bada Naga village volunteer singa Indian Army Maru Aina Assam Rifles ke Partial Sing Lakpani Kanbadagi Kutakide Adubu Kuki Kulai Pibasing Aduna Nongmei Kapsandana Nagagi Mioikia Asopan Nahankiva Amadi Mioi Ama Halakpatagi Kuki terrorism Adu Indian Army uniform Sisalaga Lakpani Haibakang Kibane Kuki refugee terrorism Aduna Chatar Kiba attack Adugi Pakum Oina Naga village volunteer na Kuki refugee terrorists ani Nongmei Kapnabda Haki Adubu Laikidabasing Adu Indian Army uniform Salaga Lakpa Aduna Miamda Atobu Hankia Tolakle Tawong asi Indian Army na Kuki Singda Makoi uniform Pisalaga Putok Pusin Tokduna Naga Miam the proxy war Chatarak Pani Haibasi Mek Singley Tawong asi akan mamong takan Nemtawi Amadi Masi state sponsored terrorism ni Hiram asigi matangda Maning tambay investigation ama Chataduna Kuki Militant Sing asina kadaidagi Mataw karam na Indian Army uniform sing panglakibano haibasi kangdok pagtangay fadavalay Tawong sida janabasing amadi commanding officer dumasik kongdok laga matik sabat serak pigadabani amadi Kuki Militant Sing chatanariba su khudak tahandok kadabani hainasu cerol asina makata na fongdrokli Sairak sida security na pairaga su sinakethel makide Nongmei Kapnabda leptri Ringui hore kafungda Kuki Militant Sing na Nongmei Kapsalakpada NDG mga Sokle Hairi Central Security Forces na combing operation chatakraba matung numit karanigi manungda kulay matik chana paiba Kuki Militant Sing na ngasi ayuk Ringui hore kafungda Naga village Guardsinga attack chatarkre Report amagi matung ina suspension of operation su agreement quick pinadro laiba Kuki Militant Sing na chatarkiba attack Naga village volunteer mga aso open nangki Nagangkul Nagalonggi working committee na tawdo adubu akan mongda kanyam tawkiba kaloina na mong maninigi mamangda Central Security Force na combing operation chathaki haiba tawong adu chingna ningai oi hairi handaki asina ahan batawdo natte haina palladuna cherol asina hai nagasing namna khundaba maphamda combing operation chathagarba matungda Kuki khulai paibasingna attack chatharakbagi tawdo mamangda su kerak laikre April Kungani Panda Lungtar Hills Amadi Sinakatilda Security Forces na combing operation Chathakraba matungda numit adugi numidang waramda Kuki Militant Sing attack Chatharki April Kuntradagi me anifaba Security Forces na Ringui Songpel amasung Mulam Village da operation Chathakraba matungda Kuki Militant Sing na National Highway 202 gi Yaulen Village manakta misamiam da apaba makal gi Nongmei na duna attack Chatharki ngasi fawba Central Security Forces na nagasingi mafamda tamna na operation Chatharga Kuki Militant Sing matakta matik chaba thorang amata lokhatpagi khudam phangmangamdri Amarom da Khanatot Kongi Media and Information Center Tatorok Pacerol Amana Hai ngasi ayu angan bada terrorist sing na Ringui Village da attack Chatharkarba matung Kuki CSO working committee ukulna NSCN GPRN da maran thangjilak pakalona na combing operation chathanaba demand torokpa laikhi India government na ngarang khakta New Delhi da Kuki Militant Group sigawari sanabata ngai Kuki narco terrorist na National Highway 202 tingjalaki ayuki pung taraga mathoy makai taba matamda Kuki Militant Sing na Epao Yaulen village agi Nongmei round kya manung kapsilak tuna Imphal ukrul lambi amasung New Haven amadi M kasomda leiriba miyam da khudong chadaba kya marumay nahanki Kuki Militant Sing na New Delhi da wari sanaringa gi charikta makogi flight paiba fighter sing na micham miyam da Nongmei Kapsandana ka henba thong chatharki Huyak pina krabasu as a peace agreement oina lokfam tokte Kuki narco terrorist sing kangkhatuna thamnabagi matangda central lokalakpa aron mathorang ni Micham miyam da Kuki Militant Sing na attack chatharak laba matungda Kuki gi CSO sing na victim oina onna ba thorang lokhalak diba siyaning de refugee sing Manipur gi yalhong minat te hairi